angang loina ba kanda matam chupada ingna tapna phathara loina ba ngam parents se yam tang thoye perfect equanimity to exist tawdi haitar parents sing angang sing loina ba kanda matam chupada unconditional love utkadabni haina expect torgadi madu koina idealism promoter ni oithokte temporary breaks haidi relationship sida si nathaibi yada poramani haitar asimak nadi taseng ba harm tawdi yam toina thokpa natragadi natraga yam sathina severe oidragadi taseng ba harm je kaidi la ke har matam da koina relationship the break like her matung sta koina angang se tasin khomjin ba recollect to buse koina tawi jagadi si sina angang sing the pido message se si relationship se parent aingon the important oi di haiba gumba adu natragana relationship se hana ifim da mo halake haitaragadi nang work to ro nang ni na thone haiba impression da piragadi taseng harmful oi si se aduna angang sing sida koina relationship hana gi maina mu repair tong na ba hana gi film du da halak na ba koina effort hada ba kan sida angang na receive to du se sig relationship se engon da yam important oi ai priority na haiba do angang sing se mu recollect to ba tasin khonjin bhai ju skill ama khne koi da pok da haira pol ko pona te aduna parents sing expert ana view mo koi ga wari sana thopio